Hello, ichnausing. Good morning. Mayam tum hogolakpadako samaina numit tholakpase khufaza ma tawiko ai jum tawraga yenghalakeko fazadra nganga ko langtrik langaga khufaza ma mayam numina samaina mangal thoklaga khoida mangal pibagum ko khoi mayam gi punsisisu samaina numit ki samaina mangal leiba punsi ominarase aduga ngasigi nimise laifaba nungaiba ominarasiko mayam abugona sida color tawbudo loireko ado samaina color tawre aduga jumbi kenose beton se asisina angobo ina taireko ado samaina sum tawre katang yengba yanaba hainako nahangidi taibado sangdaba khoi dasu sangdaba isu sangdaba ko dogi abungona oina taibi khopina tawre handakto ko masu chaurabanina sum thabakti mateng pangeba khoigine mateng pangbodo dum haure haitare ado yam phadana nana tawra taibi hre mana ko adune ado hoji morning niko ma'am morning gi thabak adum suba haure duga asigasu asigi aigi window se asigasu mapan se white taiba haure kaigina haidina nungsagi maisa phuba daidi kaino tawbudo kai hagene nong muchuragane akhoi ising chotpa aduna ubu yam soiba ko samaina color do taisan biba taragadi udo sokpado walidana ko adudogi taisanline samaina ado taiba khotpa mama tawgadaga ma'am waleba ko aigi tulasi pambi se fajadra ma'am fajana fajare ko ado ngasidi ai hensang napi jenghalake ai hensang napi khoi bungo morning walk tagi hale ado ai ngasidi aigi hensang napi jenghalake ma'am na gi hensang napi jenghalau ena habado ko ado jenghalage ngasise aloe vera dagi haurasi ko asise lei makhal amane chi leise kaino ai khangde ko ado siga fazana hinge ini che yoigidi sara purokpadune bako aduga sigana aloe vera mayam se yengo mayam aloe vera chara pamba taragadi dum lao mayam ai pigani ko aduga janam leire siga chara prik sangdo leiri mayam se yengne aduga sigda sujenam aina sida thaba janam se tapsing se dum mangkhragadaba ko do aina sum haidi kai haini pamdana ko janam chara thajange han thajan janam thajan baneba ado dum chai ko ai chana bagi dum oire aduga sidana pressure pambi leire ko sisu yamna haubani aidi chade aduga sida sujanam leire janam hinje phajare sisu nongna lingthopani ko aduga kolihwai pambi ma sida haure bako kolihwai je mapan ga phajana hojik saraga hojibu kolihwai pan saba mata panma matam la khangde matam ju nate ko Nama hoji mapan ka sarai pansu palai do yengsi ma'am si kolewai se mapung phana palaga pijarambra habado yengsi pambi di am phajabani ko aduga asida su leire sina ina nahan len gare janam ko aduga sidana morok pambi angobi pambi palak tore aduga sida angang ba yam yauri tu ma'am ain hekpi da bagi ko mayam leire angang wal paire siju morok angobi duni aduga swaida hangam tharambado mamarin mato nahan pukthokhredana ko do phukloi pukthokhere sidagi acha se morok la kaino thai khaline soda karon pire siga dum khara se chalhalani adagi siga tinthau pambi leire aduga gidi sidana saubri pambi su myam ma haure janam su leire morok ki chara su leire asise mayam kalino khangde komla oidoira noba oidoira kainomdi oidoini se kaino khangdre ma'am aduga sida su morok mo leire pandore si morok hijuko aduga siga sanarai pambi tharaga sanarai satre aduga sidana ina janam hojile leini luba jangkhai gi lauge harakpako du hojile thorakpani aduda gidi mayam ko sidana aigi leire nursery dagi laurakpa leido satpa haure tomato pambi se ya tomato se haidaraga leire pale tu mayam tomato si chei dawraga pidri yaraga pandi pale aduga sida su leire leising phajadra leisi ngaure ngaure sida su lei sale sida janam leire sidana juba kusumda mathona bi phajabado ani cheoidagi purakpado leire tu istamam ko sale
ꯑꯁꯤꯒꯁꯨ ꯃꯣꯔꯣꯛ ꯑꯉꯧꯕꯤ ꯃꯄꯥꯟ ꯁꯥꯔꯦ ꯑꯁꯤꯒꯅ ꯘꯤ ꯃꯣꯔꯣꯛ ꯄꯥꯜꯂꯦꯀꯣ ꯘꯤ ꯃꯣꯔꯣꯛꯁꯦ ꯌꯥꯝꯅꯗꯤ ꯄꯥꯟꯗꯦ ꯍꯧꯖꯤꯛꯀꯣ ꯍꯥꯏꯗꯤ ꯄꯥꯟꯕꯗꯣ ꯃꯥꯒꯤ ꯈꯦꯄꯤ ꯑꯃ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒꯤ ꯑꯁꯤꯒꯁꯨ ꯘꯤ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯑꯃ ꯂꯩꯕꯗꯣ ꯃꯄꯥꯟ ꯁꯥꯔꯦ ꯑꯗꯒꯤꯗꯤ ꯁꯤꯗꯁꯨ ꯖꯨꯕꯥ ꯀꯨꯁꯨꯝ ꯄꯥꯝꯕꯤ ꯂꯩꯔꯦ ꯃꯌꯥꯝ ꯄꯣꯝꯃꯤ ꯃꯌꯥꯝ ꯁꯥꯠꯂꯛꯀꯗꯣꯔꯦ ꯑꯗꯨꯗꯒꯤꯗꯤ ꯁꯤꯗꯅ ꯈꯥꯃꯦꯟ ꯄꯥꯜꯂꯤꯀꯣ ꯃꯌꯥꯝ ꯑꯩ ꯈꯥꯃꯦꯟ ꯄꯥꯟꯕꯗꯣ ꯐꯖꯅ ꯄꯤꯖꯔꯦ ꯁꯤ ꯈꯥꯃꯦꯟꯁꯤꯅ ꯄꯤꯖꯕꯁꯦ ꯑꯁꯦꯡꯕ ꯐꯖꯅ ꯆꯥꯔꯦ ꯑꯩꯈꯣꯏꯁꯨ ꯁꯦ ꯄꯥꯜꯂꯤ ꯃꯌꯥꯝꯁꯦ ꯌꯥꯟꯊꯔꯤ ꯃꯌꯥꯝꯁꯦ ꯁꯤ ꯌꯦꯡꯉꯨꯅꯦ ꯐꯖꯗ꯭ꯔꯥ ꯑꯁ ꯉꯥꯎꯖꯩꯗ ꯑꯩꯒꯤ ꯂꯥꯏꯐꯇꯀꯣ ꯑꯩꯅ ꯑꯍꯥꯟꯕ ꯊꯥꯖꯕꯗ ꯄꯥꯟꯕ ꯈꯥꯃꯦꯟꯅꯦꯕ ꯑꯗꯨꯅ ꯑꯁ ꯌꯥꯝ ꯉꯥꯎꯖꯩ ꯑꯩꯗꯤ ꯑꯗꯨꯒ ꯁꯤꯒꯤ ꯖꯅꯝꯁꯦ ꯅꯨꯡꯁꯥ ꯈꯥꯃꯦꯟꯅ ꯂꯣꯏ ꯈꯟꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯖꯅꯝꯁꯦ ꯈꯤꯇꯪ ꯏꯪꯊꯣꯔꯛꯄꯅꯐꯒꯗ꯭ꯔꯥ ꯈꯪꯗꯦ ꯅꯠꯇ꯭ꯔꯗꯤ ꯖꯅꯝꯁꯦ ꯑꯣꯏꯒꯗꯕꯕꯨ ꯃꯥꯟꯗ꯭ꯔꯦ ꯑꯩꯗꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯣꯝꯗꯁꯨ ꯈꯥꯃꯦꯟ ꯄꯥꯝꯕꯤ ꯂꯩꯔꯦ ꯁꯤ ꯄꯥꯟꯗ꯭ꯔꯤ ꯁꯤꯗꯤ ꯑꯗꯨꯒ ꯑꯁꯤꯗꯅ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯁꯣꯝꯗꯁꯨ ꯘꯤ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯑꯃ ꯂꯩꯀꯣ ꯀꯨꯅꯥꯁꯤꯗꯁꯨ ꯄꯥꯜꯂꯦ ꯃꯥꯀꯣ ꯑꯗꯨꯒ ꯁꯤꯒꯅ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯂꯩꯔꯦ ꯖꯅꯝ ꯂꯩꯔꯦ ꯁꯤꯒ ꯇꯞ ꯑꯃ ꯇꯞ ꯑꯅꯤ ꯇꯞ ꯑꯍꯨꯝ ꯇꯞ ꯃꯔꯤ ꯇꯞ ꯃꯉꯥ ꯇꯞ ꯇꯔꯨꯛ ꯌꯥꯝꯗ꯭ꯔꯥ ꯖꯅꯝꯁꯦ ꯌꯦꯡꯉꯨꯅꯦ ꯈꯨꯐꯖꯁꯦ ꯃꯌꯥꯝ ꯂꯧ ꯍꯧꯕ ꯑꯗꯨꯃꯥꯏꯅ ꯍꯧꯋꯤꯀꯣ ꯈꯨꯐꯖ ꯑꯃ ꯇꯧꯕꯅꯦ ꯑꯗꯨꯒ ꯁꯤꯒꯅ ꯄ꯭ꯔꯦꯁꯔ ꯄꯥꯝꯕꯤ ꯂꯩꯔꯦ ꯁꯤ ꯄ꯭ꯔꯦꯁꯔ ꯄꯥꯝꯕꯤꯁꯦ ꯍꯧꯍꯟꯕꯁꯤꯅꯅꯦ ꯁꯣꯝꯗ ꯖꯅꯝꯁꯦ ꯁꯣꯛꯑꯦꯕꯀꯣ ꯑꯗꯣ ꯄ꯭ꯔꯦꯁꯔ ꯄꯥꯝꯕꯤꯁꯦ ꯑꯩ ꯐꯨꯛꯇꯠꯈ꯭ꯔꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏꯕ ꯑꯗꯨꯒ ꯑꯁꯤꯒꯅ ꯃꯣꯔꯣꯛ ꯑꯉꯧꯕꯤꯗꯣ ꯃꯌꯥꯝ ꯄꯥꯜꯂꯦ ꯉꯥꯡꯁꯨ ꯉꯥꯡꯉꯦ ꯑꯩ ꯉꯁꯤꯗꯤ ꯍꯦꯛꯇꯠꯂꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯅ ꯑꯩꯒꯤ ꯀꯨꯟꯗꯣ ꯐꯖꯕꯤ ꯀꯨꯟꯗꯣ ꯃꯌꯥꯝꯁꯤꯅ ꯁꯥꯠꯂꯤꯁꯦ ꯌꯦꯡꯉꯨꯅꯦ ꯂꯥꯏꯗ ꯄꯦꯟꯅ ꯑꯩ ꯂꯩ ꯀꯠꯆꯕꯗꯤ ꯐꯪꯖꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯥꯂꯣꯇꯤꯁꯦ ꯃꯌꯥꯝ ꯃꯄꯥꯟ ꯁꯥꯔꯦ ꯁꯤ ꯃꯥꯂꯣꯇꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯤ ꯄꯥꯝꯕꯤꯁꯦ ꯃꯥꯂꯣꯇꯤ ꯍꯥꯏꯗꯥꯏꯅꯦ ꯃꯄꯥꯟ ꯁꯥꯔꯦ ꯃꯌꯥꯝ ꯑꯁ ꯃꯅꯝ ꯅꯨꯡꯁꯤꯕꯅꯦ ꯁꯤꯁꯦ ꯁꯥꯠꯂꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯑꯩ ꯍꯔꯥꯎꯕꯅ ꯀꯩꯅꯣꯅꯤ ꯂꯩ ꯃꯌꯥꯝꯁꯦ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕꯖꯥꯠꯅꯤꯗ ꯑꯗꯨꯒ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯂꯥ 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 ꯑꯗꯨꯒ ꯑꯁꯤꯒꯅ ꯑꯩꯒꯤ ꯎꯔꯤ ꯃꯌꯥꯝ ꯄꯥꯜꯂꯤ ꯍꯧꯖꯤꯛꯁꯨꯀꯣ ꯑꯩ ꯎꯔꯤ ꯑꯗꯨꯝ ꯆꯥꯔꯤ ꯃꯌꯥꯝ ꯀꯣ ꯎꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛꯁꯨ ꯈꯔ ꯍꯦꯛꯏꯅꯦ ꯑꯗꯨ ꯁꯤꯗ ꯈꯔ ꯍꯦꯛꯄ ꯍꯧꯔꯝꯃꯤꯅꯦꯕꯀꯣ ꯁꯤꯒ ꯈꯔ ꯍꯦꯛꯄ ꯍꯧꯔꯝꯃꯤꯅꯦ ꯎꯔꯤꯁꯦ ꯑꯗꯨꯒ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯍꯤꯡꯒꯣꯜ ꯎꯠꯂꯛꯑꯣ ꯍꯥꯏꯔꯛꯄꯗꯣ ꯍꯧꯖꯤꯛ ꯀꯩꯀꯩ ꯊꯥꯒꯦ ꯀꯩꯀꯩ ꯄꯥꯟꯒꯦ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯇꯅ ꯚꯤꯗꯤꯑꯣ ꯂꯧꯋꯤꯅꯦ ꯎꯔꯤ ꯃꯔꯨꯝ ꯆꯪꯕ ꯌꯥꯝ ꯂꯩꯔꯦ ꯃꯌꯥꯝꯗꯨ ꯎꯔꯕ ꯑꯁꯤꯗꯒ ꯂꯩꯁꯦ ꯎꯔꯤ ꯃꯔꯨꯝ ꯈꯨꯆꯪꯁꯦ ꯌꯦꯡꯉꯨꯅꯦ ꯁꯤꯒ ꯃꯌꯥꯝ ꯂꯩꯀꯣ ꯑꯩ ꯍꯧꯖꯤꯛ ꯍꯦꯛꯇꯣꯏꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯗꯤꯅꯥ ꯃꯃꯥꯡꯗ ꯊꯥꯈꯤꯕꯗꯣ ꯁꯨꯃꯥꯏꯅ ꯐꯖꯔꯦꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯐꯖꯔꯦ ꯄꯨꯗꯤꯅꯥꯁꯦ ꯎꯔꯕ ꯁꯨꯃꯥꯏꯅ ꯐꯖꯔꯦ ꯅꯍꯥꯟ ꯃꯇꯣꯟ 3-4ꯒ ꯊꯠꯅ ꯆꯥꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯐꯖꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯀꯩ ꯌꯦꯡꯍꯟꯁꯤꯒꯦ ꯍꯧꯖꯤꯛ ꯄꯣꯡ ꯍꯋꯥꯏ ꯑꯩꯅ ꯄꯣꯡ ꯍꯋꯥꯏ ꯊꯥꯈꯤꯕꯗꯣ ꯁꯨꯃꯥꯏꯅ ꯐꯖꯔꯦꯀꯣ ꯁꯨꯃꯥꯏꯅ ꯐꯖꯔꯦ ꯄꯣꯡ ꯍꯋꯥꯏꯁꯦ ꯄꯥꯜꯂꯛꯇꯣꯔꯦ ꯑꯗꯨꯒ ꯑꯁꯤꯒꯩ ꯄꯥꯝꯕꯤ 2-3ꯈꯛ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯁꯤꯈ꯭ꯔꯦ ꯅꯍꯥꯟꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯪꯁꯦ ꯊꯨꯒꯥꯏꯕ ꯃꯇꯝꯗꯀꯣ ꯑꯁꯤꯒꯩꯁꯤꯒ ꯇꯤꯟꯅ ꯅꯟꯁꯤꯜꯂꯒ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯦ ꯑꯗꯨꯒ ꯌꯥꯝ ꯐꯖꯅꯤ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯑꯁꯤꯗꯅ ꯑꯩꯒꯤ ꯖꯅꯝ ꯊꯥꯕꯗꯣ ꯂꯩꯔꯦ ꯖꯅꯝꯁꯦ ꯑꯍꯥꯟꯕ ꯊꯥꯕꯗꯒꯤ ꯂꯦꯟꯈ꯭ꯔꯦꯀꯣ ꯂꯦꯜꯂꯒ ꯑꯁꯤꯁꯤꯅ ꯑꯃꯨꯛ ꯅꯧꯅ ꯆꯣꯡꯈꯠꯂꯛꯏꯅꯦ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯂꯦꯜꯂꯛꯄ ꯖꯅꯝꯗꯣ ꯑꯁꯤꯗꯒꯤ ꯂꯦꯜꯂꯛꯏꯅꯦꯕꯀꯣ ꯑꯁꯤꯒꯤ ꯄꯨꯔꯥ ꯍꯥꯡꯉꯤ ꯃꯐꯝꯁꯦ ꯂꯦꯜꯂꯛꯏꯅꯦ ꯁꯤ ꯃꯇꯦꯛꯁꯤꯒꯩꯇ ꯂꯨꯄꯥ 50ꯒꯤ ꯊꯣꯛꯏꯅꯤꯀꯣ ꯑꯗꯨꯒ ꯑꯁꯤꯗ ꯂꯦꯟꯗꯕ ꯈꯔ ꯂꯩꯍꯧꯋꯤ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨ ꯄꯥꯝꯕꯤꯁꯦ ꯂꯦꯜꯍꯧꯗꯕ ꯄꯥꯝꯕꯤꯁꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨ ꯁꯤꯗ ꯁꯧꯒ꯭ꯔꯤ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯦ ꯁꯧꯒ꯭ꯔꯤꯁꯦ ꯆꯥꯎꯔꯦꯕꯀꯣ ꯑꯗꯣ ꯁꯤ ꯁꯧꯒ꯭ꯔꯤꯁꯦ ꯂꯤꯡꯊꯣꯛꯑꯒꯦ ꯇꯧꯔꯤꯅꯦ ꯌꯥꯝ ꯋꯥꯡꯈꯤꯗꯣꯔꯦꯕꯀꯣ ꯂꯥꯛꯑꯦ ꯁꯤꯗꯅ ꯑꯩ ꯊꯕꯛ ꯇꯧꯔꯤꯅꯦ ꯁꯤꯗꯅ ꯁꯧꯒ꯭ꯔꯤ ꯄꯥꯝꯕꯤ ꯉꯥꯛꯇ ꯂꯩꯔꯦꯀꯣ ꯁꯧꯒ꯭ꯔꯤ ꯑꯩꯅ ꯂꯪꯈꯤꯕꯗꯣ ꯁꯤꯒ ꯂꯩꯔꯦ ꯑꯗꯨꯒ ꯑꯁꯤꯗꯁꯨ ꯃꯌꯥꯝ ꯑꯃ ꯍꯧꯔꯦ ꯁꯧꯒ꯭ꯔꯤ ꯉꯥꯛꯇꯅꯤ ꯁꯤ ꯃꯌꯥꯝ ꯀꯣ ꯑꯗꯨꯝ ꯆꯔꯥ ꯐꯨꯑꯒ ꯆꯥꯕꯒꯤꯅ ꯑꯩꯅ ꯂꯪꯁꯤꯟꯈꯤꯕꯅꯦꯕꯀꯣ ꯁꯤꯒꯁꯨ ꯁꯧꯒ꯭ꯔꯤ ꯃꯌꯥꯝ ꯂꯩꯔꯦ ꯐꯗꯤꯒꯣꯝ ꯄꯥꯝꯕꯤꯅꯤ ꯁꯤꯅꯀꯣ ꯐꯗꯤꯒꯣꯝ ꯉꯥꯛꯇꯅꯦ ꯐꯗꯤꯒꯣꯝꯁꯦ ꯐꯨꯛꯅ ꯁꯤꯗꯒꯤ ꯆꯥꯕ ꯍꯧꯔꯦꯕꯀꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯅ ꯑꯅꯥꯟꯕ ꯂꯩꯔꯦ ꯑꯅꯥꯟꯕꯁꯨ ꯁꯨꯃꯥꯏꯅ ꯊꯥꯔꯦꯀꯣ
ꯑꯅꯥꯟꯕꯗꯤ ꯌꯣꯟꯕ ꯌꯥꯝ ꯁꯤꯠꯂꯦ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯊꯑꯣꯏꯅ ꯌꯣꯟꯒꯦ ꯍꯥꯏꯗꯅ ꯐꯖꯅ ꯊꯥꯔꯤꯅꯦꯕ ꯑꯗꯨꯒ ꯁ꯭ꯋꯥꯏ ꯃꯐꯝꯁꯤ ꯑꯁꯤꯁꯨ ꯇꯧꯈꯥꯏ ꯁ꯭ꯋꯥꯏ ꯃꯐꯝꯁꯤ ꯁ꯭ꯋꯥꯏꯁꯨ ꯇꯧꯈꯥꯏꯔꯒ ꯁ꯭ꯋꯥꯏ ꯃꯐꯝꯁꯤꯒꯁꯨ ꯑꯅꯥꯟꯕ ꯈꯔꯒ ꯂꯪꯒꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯁꯨ ꯁꯧꯒ꯭ꯔꯤ ꯄꯥꯝꯕꯤ ꯃꯌꯥꯝ ꯍꯧꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯗꯩꯗꯤ ꯑꯁꯤꯁꯤꯅ ꯑꯩꯒꯤ ꯄꯥꯟ ꯊꯥꯈꯤꯕꯗꯣ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯄꯥꯟ ꯊꯥꯕꯗꯣ ꯑꯗꯨꯗꯤ ꯑꯗꯒꯤ ꯂꯥꯏꯟ ꯑꯍꯨꯝꯁꯦ ꯄꯥꯟ ꯍꯧꯔꯛꯇꯦꯕꯀꯣ ꯑꯁꯤ ꯀꯩꯗꯧꯔꯅꯣ ꯈꯪꯗꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅꯦ ꯑꯁꯤ ꯈꯛꯇꯅꯤꯗ ꯃꯌꯥꯝ ꯑꯩꯒꯤ ꯍꯤꯡꯒꯣꯜ ꯍꯥꯏꯕꯕꯨ ꯑꯇꯩꯗꯤ ꯑꯩꯒꯤ ꯍꯤꯡꯒꯣꯜ ꯂꯩꯇꯦ ꯑꯗꯨꯒ ꯄꯥꯂꯨ ꯀꯥꯕꯤ ꯊꯥꯒꯅꯤ ꯄꯥꯂꯨ ꯀꯥꯕꯤ ꯊꯥꯗ꯭ꯔꯤꯕꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯌꯥꯝꯁꯦ ꯁꯤꯗꯒꯤ ꯑꯩꯒꯤ ꯎ ꯃꯣꯔꯣꯛ ꯄꯥꯟꯕ ꯍꯧꯔꯦ ꯊꯥꯏꯅꯒꯤ ꯎ ꯃꯣꯔꯣꯛꯇꯨꯅꯦꯕ ꯄꯥꯟꯕ ꯍꯧꯔꯦ ꯇꯨ ꯑꯁꯤ ꯄꯥꯝꯕꯤꯁꯦ ꯁꯤꯔꯗ꯭ꯔꯥ ꯈꯜꯂꯨꯔꯕꯅꯦ ꯑꯩꯗꯤ ꯑꯃꯨꯛ ꯍꯤꯡꯉꯒ ꯄꯥꯜꯂꯒ ꯄꯥꯜꯂꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯀꯥꯏ ꯆꯠꯁꯤꯒꯦ ꯍꯧꯖꯤꯛꯁꯦ ꯈꯣꯏꯗꯥ ꯃꯅꯥ ꯆꯠꯁꯤꯀꯣ ꯈꯣꯏꯗꯥ ꯊꯕꯛ ꯁꯨꯔꯤꯌꯦ ꯑꯩꯅ ꯁꯤꯗ ꯂꯩꯔꯦ ꯍꯥ 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 ꯂꯥ 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 ꯑꯩꯈꯣꯏꯗ ꯀꯩꯅꯣꯗ ꯄꯨꯈ꯭ꯔꯤꯗ ꯂꯩꯀꯣ ꯃꯥ ꯍꯤꯡꯒꯣꯜꯒꯤ ꯕꯦꯔ ꯈꯥꯅꯕꯒꯤ ꯎꯌꯨꯡ ꯁꯦꯝꯃꯦꯕ ꯑꯗꯨ ꯌꯦꯡꯍꯜꯂꯛꯀꯦ ꯕꯦꯕꯤ ꯍꯥꯏ ꯂꯨꯁꯤ ꯃꯥꯏ ꯗꯤꯌꯔ ꯄꯄꯥ ꯆꯪꯉꯤꯔꯣ ꯅꯪ ꯁꯤꯒ ꯐꯝꯗꯅꯀꯣ ꯂꯩꯊꯣꯛꯏꯕ ꯑꯉꯥꯡꯗꯣ ꯃꯤ ꯄꯄꯥ ꯆꯪꯉꯤꯌꯣꯅꯦ ꯃꯆꯥꯗꯣ ꯇꯧꯒꯅꯨ ꯃꯃꯥꯗ ꯅꯪ ꯄꯄꯥ ꯆꯪꯉꯤꯌꯣꯅꯦ ꯃꯆꯥ ꯅꯨꯅꯨ ꯍꯜꯂꯣ ꯀꯌꯥꯈꯛ ꯁꯦꯝꯃꯒꯦ ꯋꯥꯒ ꯉꯥꯡꯗꯦꯅꯦ ꯊꯦꯡꯒꯨꯅ ꯀꯩꯒꯤ ꯑꯩ ꯋꯥꯕꯅ ꯂꯣꯏꯔꯦ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯀꯌꯥꯒ ꯊꯣꯛꯇꯣꯏꯅꯣꯕ ꯀꯌꯥꯒ ꯊꯣꯛꯇꯣꯏꯅꯣꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤ ꯃꯌꯥꯝꯁꯦ ꯀ꯭ꯋꯥ ꯄꯥꯝꯕꯤ ꯀꯩꯁꯨ ꯑꯝꯇ ꯂꯩꯇ꯭ꯔꯦꯗ ꯀ꯭ꯋꯥ ꯄꯥꯝꯕꯤ ꯑꯃꯐꯥꯎ ꯂꯩꯇꯔꯦ ꯁꯤꯒ 4-5 10 ꯍꯧꯔꯤꯁꯦ ꯁꯤꯅ ꯂꯣꯏꯔꯦ ꯑꯇꯩ ꯕꯁꯃ ꯑꯣꯟꯈ꯭ꯔꯦ ꯑꯇꯩ ꯃꯌꯥꯝ ꯑꯌꯨꯛꯀꯤ ꯊꯕꯛ ꯁꯨꯔꯨꯔꯒꯦ ꯑꯌꯨꯛꯀꯤ ꯊꯕꯛ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯑꯗꯣ ꯁꯨꯔꯨꯔꯒꯦ ꯑꯗꯣ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯀꯦ ꯑꯩꯒꯤ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯊꯥꯕ ꯌꯦꯡꯍꯟꯕꯇꯅ ꯃꯤꯅꯤꯠ 23-23 ꯑꯣꯏꯈ꯭ꯔꯦꯀꯣ ꯑꯗꯣ ꯌꯦꯡꯒꯦ ꯃꯇꯦꯛ ꯑꯃꯨꯛꯀ ꯑꯗꯨꯝ ꯍꯥꯞꯄꯒ ꯉꯁꯤꯒꯤ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯑꯁꯦ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦꯀꯣ ꯊꯤꯡꯖꯜꯂꯒꯦ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯍꯣꯔꯦꯟ ꯑꯃꯨꯛ ꯎꯅꯔꯁꯤꯀꯣ ꯍꯦꯜꯂꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯉꯁꯤꯒꯤ ꯑꯩꯒꯤ ꯂꯟꯆꯀꯤ ꯃꯊꯦꯜ ꯂꯣꯏꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯍꯋꯥꯏ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯅ ꯘꯤ ꯃꯣꯔꯣꯛꯀ ꯑꯂꯨꯒ ꯑꯗꯨꯒ ꯃꯦꯠꯄ ꯑꯃ ꯂꯩꯔꯦ ꯐꯗꯤꯒꯣꯝꯒ ꯍꯥꯞꯄꯦ ꯁꯤꯒꯅ ꯕꯣꯔꯥ ꯂꯩꯔꯦ ꯁꯤꯒꯅ ꯀꯥꯡꯉꯧ ꯑꯃꯀꯣ ꯌꯣꯡꯆꯥꯛꯀ ꯍꯥꯞꯄꯒ ꯑꯗꯨꯒ ꯁꯤꯒꯅ ꯇꯣꯅꯤꯡꯈꯣꯛ ꯌꯥꯎꯔꯦ ꯑꯆꯥꯔ ꯌꯥꯎꯔꯦꯀꯣ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯃꯦꯔꯥꯃꯦꯁ ꯆꯥꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯍꯋꯥꯏ ꯑꯗꯨꯝ ꯆꯥꯅ ꯂꯩꯗꯣꯔꯦꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯏꯆꯥꯊꯣꯏꯕꯤꯅ ꯑꯩꯒꯤ ꯀꯣꯛ ꯃꯥꯂꯤꯁ ꯇꯧꯕꯤꯗꯣꯔꯤ ꯍꯌꯦꯡꯗꯤ ꯀꯣꯛꯁꯦ ꯂꯨꯗꯣꯏꯅꯤꯀꯣ ꯑꯗꯨꯒꯤ ꯊꯥꯎ ꯇꯧꯔꯒ ꯃꯥꯂꯤꯁ ꯇꯧꯕꯤꯔꯤ ꯏꯆꯥꯅꯨꯄꯤꯅꯀꯣ ꯏꯆꯥꯅꯨꯄꯤ ꯆꯥꯎꯔꯛꯄ ꯍꯥꯏꯁꯦ ꯃꯌꯥꯝ ꯀꯥꯟꯅꯩꯌꯦ ꯌꯥꯝꯅ ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯨꯡꯉꯥꯏꯌꯦ ꯃꯆꯥ ꯁꯨꯃꯥꯏꯅ ꯃꯨꯟꯅꯝꯒꯦ ꯍꯩꯔꯒ
somkhong ada yuk. Yam nungai. Hayang di kok si ludoy ni ko. Adugi masa tombina. Hayang ko ludori hay na. Masi se thau te bire. Samdo haido ga somkhong do ga tawbi yo macha. Makhong sumai to ga khoina sumai to ga sam haido ga ga. mayam cha thoibina kana igon da malish to bidi ko da mayam cha thoibi sem chatti nushi kaina ha bi ko ma si jam na khoi mabungi khangde ai khangde khoi dai khangde yam chatti na care to bi ba ko matam ayam ba da kaina haide khoina narak pa je pa da torok pa da ko mana yam chatti na khoi gi haide khoi de care to bi ba da gi di angang oi ra ga su ko khangde da ma gi makok se mawong am ne ba ko haide khoi da ne nushi ba se mana jam nushi ba hai tare adu da mai matong mong sina khoi su hena mangone nuksibado heleba ko ado thabaga mathauda bada su dum haidi ngamoi haida badu ma tawbodo ko kon phengu hai su wai silu hai su adum haibado sum tawbodo adu mai tawi ma se khangra ado ma se thaboi su yamna sonjaba mi gi awa bu yada ba adugumba angang oina tawe aduga angang haiba sidi ningthada gi khangi hainadrane dudune aduna yam phajana ingonda mama list tawbi ko ado myam ai ngasi blog se matang siga losinjarage ado paidi leite byam ai nungai ba katin thagat ba sungamde ado no continue thanganing bado video se ko leping da bado adugine ado myam ngasi gi matang siga bye bye aduga next amu thenarase tata bye bye myam.